Handak pangthokiba taranipan raksoba Lok Sabha election gi result laothokpa numita chatnagadaba chatna kanglon sing laothokre chatna kanglon sing asi candidate amadi agent singna ngakna chatna pamdaba thodok sing thoktana bahonamina si haiba wafam Imphal West ki DC TH Kirankumar gi maikai dige appeal torakli wafam asi Lamphel gi DC office ki court hall da pangthokiba paumi singuna bada phongdokhibani DC na makatana phongdorakpada mathang thagi tang mari da counting tawgadariba si ayuki pung 9 dagi haugani ayuki pung 3 minute kuntra dagi Strong room hangdokani District Mari ki counting hall singda constituency kontragani thoigi thigani ETPBS ki oina Imphal West thigani displaced person singi oina district singi tongan ba mafam singda thigani numit asida thigadoriba postal ballots Masing puna lising mga ga chamanga ga nifu mga oy masida outer gi oina postal ballot chatruka yankai humdoini ETPBS ki oina ngarang tangkun ga mari fawbada lising mga ga chamliga humfudra mari laurakre hainasu palladuna counting tofam area singda chatnagadaba agent singna chatgadaba chatna kanglon praise ki miyoi singna chatnagadaba chatna kanglon gi wafam sing thamki declare to basi akoi political party de jo hai bani akoi na chaura pakka ba yare na leijaraga su certificate pi basi di kumloi loi rakanda loi namak tin jala kanda even polling station amakhak lemhol su adu thiba loi rakanda gawin Imphal West ki nganta thiba loi re haidok ne leite hojing sai IDP gi lei ri ko kano ki special polling station jingman da kaida thiraka dori ne moi gi boto mi manga khaki or ju thiba do loi ratradi result no lakre haido ko dum yade basre magi niyom niti magi already guideline de lai ngam je candidate amadi magi candidate ki agent election agent mayam do adu tana biraga pi hirba guideline to niyom chumna in view ngan na lakpiu sidai ta mafam jida so that security ki check kai da madam jang do ni pung nipan gi manaka lakanu manam je adum moi yam lakpa lakaba ara ko khara du adum hawra do ni pung nipan gi te je hawda ya da aduma thamningi aduga counting hek loi baga masigi jaga sigi manungda laibe ade moi campus gi wangda thoki batai aduma Amaromda Imphal West SP Ketrimium Sivakantana Fongdorapada vote masing thiba numit asida counting mafam singda security layer ahum thok na thamduna pamdaba thodok sing thoktana ba akan Jackson thorang lokhatkani miyam nasu pamdaba thodok sing thoktana ba honamina si haiba wafam thamlakli security enhancement, tight security enhancement legally for the district policy, the command of the focusing. Ngayon sige, depende lang ni. Aduga hojiki counting case yung na kapag high kapag district crossing ne kapag excise nila yung crossing sila kina sige barat sige sa power di sa work to the sige movement restriction pero lang ni. Kapag official na kana to movement dari sing barat sa power get one sige power sa kapag siguro basi kung restriction tanggani aduga pag media gi yung top official kaya ako gawin na pag parking to kung jaga sing so gi excise kila iro pag di aswai gi pag isang location may mga earmark to kala jare si pag azina election accounting mamang sida masigi arrangement naman to sila kaniya yung media sing so accounting mamang mangoy na nung aling ito pero yung copy ng mga traffic arrangement lagi na po na picture okay